Micham ngak senaba lairiba some rifle singna kukilal hobu singda mateng pangduna pukau gi koi beta tariba khul sing thopchina ba hotna re haina mai ke edom gi miyam na maral sirakle State asida pamda ba thodok sing thoktana ba security force singna ngak sen ba ki thorang laukatlei miyam na mi pai bigan haina BJP Manipuri in charge Dr. Sambit Patrana phongdorakle Amasung ching amadi tampaki mafam kayada changjafam loduna lairiba sing masa masagi mayum natraga hena safaba mafam singda yauhan kinaba all political party gi mifam na wareb lawkre Mayam bukurum jari adom nengbiriba se impact news ni ai gauri haubam na hausek pungja se fawbuge maru oiba paw sing miyam da bizari Micham ngak senaba lairiba some rifle singna kukilal hobu singda mateng pangduna pukhawgia koibada tariba khul sing thopchina bahotna re haina maike yedonggi miyam na maral sirakle pukhaw dolai thabi amadi pukhaw terapur da thokliba nongmai kapagi thodok adugi matangda khunja singna phongdorakpada thasagi ahumda pukhaw khuldagi irap laptana leiba ikau leitan pokpi amadi yengkhoman gi yum sing mai thakibadagi pukhawgi khunja singna khulda leiba license nongmising khomjilaga khulasi ngak senduna lakle thasigi mangada cycle ga some rifle sing dolai thabi gi jingdol tamna laktuna khunja sing ngak sengani haina thazaba pirakhe haike thazaba sigi ona taina bada thasigi taruk kayuk angan bada some rifles na lairiba dolai thabi jingdol yauna pukhaw terapur gi jingdol amadi leitan pokpi gi chairau chingda suspension of operation da lairiba kukilal hobu singna khunja sing tamna nongmai kapsilakhe haide Makhata na kunja sing na phongdorakpada chingdol da lairiba kukilal hobu singda Assam Rifles ke gari kaduna mateng pangbagi video laibana Assam Rifles amadi kukilal hobu sing punna chatminare haiba si mayek seng le haina pendaba thamnarakle Masa masa gi designated camp singda laigedaba shuda lairiba kukilal hobu singna micham miyam don senduna nongmai kapsiliba si thingnaba mari leinaba singna ahenba mityeng changbiyo haina khunja singna pukning chingsilakle Aku tahu ini sudah jadi. MLA अखोई की म्यूट अखोई की MLA सिंगसिना संगठन बिरागा स्टेट फोर्सिंग नत्रगना सिक्योरिटी सेंट्रल फोर्सिंग सेदा मॉनिटर तौबिरगा हारिबा मफम अवाना तारिसिंग से यंजन बियो अखोई की म्यूट ओइना कारिबा MLA सिंग अदुगा सिंगसिना करी दौ लेरि नोबा होजिक फौदा मखोई की बंकर लोलगा परसा मयाम से सिरो हाइब्रा मागी मयुमदा अखोई की मयाम से चेंजलगा संगसेबन लोर थंबगा तुमिना लेबगी थवक से मसी तोकबियो यादरी होजिक लेरिबा पुलिस फोर्सिंग से मसी अखोई नो पेने खली अदु खुंजा लेबा अखोई नसु अखोई खुनमी वॉलंटियर्स ट्रेन तब मुनतीब मरम मखोना नोंमै काफ अतल खम कासल अखोई मिपाई थबाइदना अखोई सेंब कायग सेंब गाक्तनेब अदुना स्टेट फोर्सिंग अरेब हेन मसिंग थाजनबियु अदुगा अखोई मतेंग पांगबिगदबा अखोई पैरामिलिटरी फोर्स हाइगद्रा रैपिड एक्शन फोर्स ओरगसु थाजनबिरगा इरांग असि कंट्रोल तौनबो होनबदु पामजै अदुगा याम मरुइनदी हजिक लैरिबा कुकी अंडरग्राउंड सिंग मागी डेसिग्नेटेड कैम्प अखोई लुंगटिन सिंग मफम सिंग हजनबिरगदी हजिक हाइरिबा इरांग सि नेमदगनी करिगुम Central Government amasung State Government anina Manipur gi mahaushagi punsida hanjilaknaba akanba maongda thabak tawbadagi status gi law and order gi fibam tapna fagalakli haina BJP gi national spokesperson su oidiba BJP Manipur in charge Dr. Sambit Patrana phongdorakle Imphal gi nitai pachu thekta laiba thambal sanglen dangarang numidang paumi singa unabada Dr. Sambit Patrana makhata araduna Manipur da hausa koiriba fibam masig matang da chief minister sing amadi MLA singa kupna wari shanare
Laingaki maikayadagi mikup kangdana state asigi law and order gi fivum fagatnaba thabak paikhatle. Chief Minister N. Biren chair lauduna political party singi mihut sing yauba mifom supang thoktuna state asida hojik oidiba fivum asigi matangda watana khrei. Political party singna pukhatlakpa wafam singsu state na central government da pukhatkani loinana state asigi mafam kayada deploy tawriba paramilitary force singsu makhatana reinforce da khigani. Loinana security force singna state asida pamdaba thodok thokhandana mipum khudingmak ngak senaba thorang laukhatpa maramna miyamna mipai biganu haina appeal tawrakle. Loinana miyam punna state asida mahawsha gum ingthatap thaba puraknaba hotnaminase. Amadi toknga sandoklibasingda miyamna thazabigano. Laingakna laukhatliba thabak thauram amadi security force singda thazaba thambiyo haina fongdokhe. Peace and normalcy would be a normal part of Manipur as it was a few days ago. We all have to stand with confidence that we want a Manipur which is violence free. We want the Manipur which is the jewel of India as it was for centuries. And that's the reason as to why I would request everyone that none of us should heed to any kind of rumor mongering. Number of messages are coming to our mobile phones. Number of phone calls are being made. Many of these messages are false. And believe the government, believe the forces. All these forces are here to see to it that every Manipuri stays safe. This is the assurance that we wanted to give you, and we firmly believe that together we would stand and together we will bring peace for Manipur. State asida tangdu laitaba amadi hanagi fibamda hanjil hannaba Assembly constituency pumnamakta MLA na chairman oiba Peace Committee amamam sembada all political party gi mifam na yanakre. Manipur da hausi kanglubani gi marakta ongkhatnaba thoktuna tangdu laita daba irang ama thoklakliba si lakshinabagi matangda ngarang Chief Minister Nongthombam Biren na luchingduna all political party gi oiba mifam na wareba si laukhibane. CM Secretariat Labor Conference Hall da pangthokhiba mifam aduna hauzik state asida oidiba fibam kupna khanabagaloinana matau karam nahanagi fibam da tangdu laitaba amasong santi purakadagi haibagi matangda kupna khanakibagaloinana hauzik state asigi chingamadi tampaki mafam kayada changjafam lauduna lairiba singbu tek takaidana masa masagi mayum natraga hena safagadaba mafam singda yauhankhinabagi warepsu lauki haide. All political party ki oiba mifam aduda Manipur laingak ki Minister MLA Singh BJP ki State President A Sarda Devi Indian National Congress ki CLP leader Okrami Bobby Deputy CLP leader K Ranjit MPCC ki President K Mega Chandra yauna tongan ba political party ki luching masingna sarukya ke. Haukiba numit humni marini asida state asida furuk masal gi marakta pamdaba thodok sing thoklakpabo Manipur gi ningthau shu oiriba Rajya Sabha gi MP Sana Jao Balai Sembana nungaitaba fongdorakle. Nakalama romda Manipur da hauzik oirakliba tangdu laita daba fibam asida chahi kayagi mamangdagi laiminarakliba maru oina furup animak ki miyamna tangdu laitana laiminabada Federal Students Organization Kanglai Park Feshok ki tonganba cherolamada appeal tawrakle. Matang swaishida break amalawzage break matungda Kanglup ki irangda lanjen narakhiba miyamna changjafam lauduna lairiba relief camp singda mateng pinakibagi paw madi Manipur amasong malem gi tongan ba I paw sing puduna lakchage Impact News po meeting daduna laibiyo. Presto Personalized Wonders, Imphal da nauna hangdok cheri, Hairiba sida, personalized gifts, corporate gifts, awards and mementos, home decor, office rubber stamp na chingba, potlam sing, mafam asida pangbigani, ngasi maglangsing birau, Tilak Ras Enterprises, Presto, Tangal Bazar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Mayam mumukahan na taram nokchari bulletin asagi makataba pao miyam da pizari.
Manipur Kanglubani Marakta Irang Tokpadagi, Churachanpur Romdagi, Lanjin Naraktuna, Moirangi Tongan Bam Mafamda Changjafam Lauduna, Laidiba, Awabatar Bamio Shingda, Wangkai Angom Laikai Ge, World United Youth Club Kimaike de Giteng Bang Potlam Pinaba, Ngasi Ayuk Moirang the Kongsan Craig. Club Asigi President RK Gokul Chandra na Fongdorakpada, Kanglup ki irang na maram oiraga Awabatar Bamio Shingi Relief Camp, Mapan Lom, Moirang the Hangduna Lady. Haidiba Camp Asida, Laidiba, Kudong Tiba Taraba Mioshing Asida Mateng Pinaba Club Asina, Hot Nabada local level dagi Hauraga, Tripura dagi Yauna, Maitay Pangal Singabadilam the Masakitongan Tongan Bab Mafam dagi Mioy Kayana, Sel Tumgi Mateng Club Asida Kutsinaraki Haide. Loinana Dali the Best Tauba Marina TV Kauba Facebook Amasong, YouTube page Amasu Selgi Mateng Piraki Haide. Loinana Club Asida Tengbang Pirakiba Mioy Kuding Makso, Club Asigi Maike de Gitagat Pap Fongdorake. Haiba miyam na pirakpa mateng sing asigaloina na World United Youth Club na relief camp sing da chatuna chana thakna ba amadi firol sing yauna mateng pangani haina fongdorake. Surasambu district tagi akoi mayum makai mai thadokhiba namaram waraga makoi hingnana bagi damakta thawai kubak ta haptuna moirangi mafam kaya da saidangduna leiriba jugumlaba maitai gi victim family singa du da akoi World United Youth Club na as a maitai moina aikoina kari makardi makogi damakta aikoina mateng si pangun thue haiba wakalon amagaloina aikoina surprisingly aikoina tang mari dagi aikoina hairi ba sigumlaba relief mission for maitai victim families haiba se aikoina hangdok sabani ngasi aikoina sasari ba se moirangi mafam kaya da kem mapan gumba lai hena tai mapan dugi manung du da aikoina coverage to bang ngamba makai aikoi mapan mak tawgani tawbudi hairi ba madudai da aikoina seng sa alu telo hawai sengwai asadaw adagi firona singba mayu makai thadukna laiba myo singa duda aikoina mafam dugi oina population wise oina tawrga aikoina hairiba relief material singa se aikoina moida aikoina khudon tamjaga dori bani Lamdam asida hauzik oiriba fiba masaga mari lainana Singjamai Torban Khetri Laikai Gram Panchayat Nakonba mafamda laiba local club mari na pullaga Joint Relief Committee ama semkhre. Committee asina hauzik thokliba Kanglup ki irang asida victim oiraba singda angamba mateng pangbaga loinana laikai asigi miyamda agki tuzungba pokliba si thoktanaba ngak senaba warepsu laure haide. Loinana committee asina nakalani gi marakta wakal taminaduna waroishinama athuba matamda puraknabasu apil tawrakle. State asida hauzik oiriba tangdu laitadaba asina maram oiraga lanjenaduna haingangi tongan ba mafam singda changjafam lauduna lairiba miyamda Manipur Pradesh Congress Committee gi General Secretary Pangaijam Sarachandrana Cheng Hawai yauna potlam kaya mateng pangkhre. Haingangi tongan ba mafam singda local club amadi organization singna punna khutsamnaduna hangba relief camp singda Laitan Pokpi, Pukau, Dolai Thabi, Yumnam Kunau, Sekmaijing, Saparmaina, Modbung na chingba mafam singdagi miyoi kaya ama changjafam piduna lairi. Kem Singadu the MPCC General Secretary Pangaijam Sarachandra Masayaw na chatuna, awaba tarba miyam singa unaki loinana, pukning fathana layna bahaizake. Tungda Paumi Singda Sarachandra na hingang ACSC dasu, ACSC tongan ba club organization singna tawayaw na hot na duna, lanjan na rakliba miyoy sing relief camp hangduna changjafam piriba simag, yam na hena pukning tawgat ningay niyamadi, chawthok chaba po i. Relief camp singa si dalayriba miyam na su ching na balayta na pukning fatana laybiyo. Loina na stada sige hauzik oiriba kat na jay na bagi watoga si kara kantaraga, loishin na ba hot na minase. Tangdu laitaba nung si chana na layminab na ba hot na bada, pun na tawdang lawmina si hay na fungdoke. Lamdam masida lairiba Shio Sojing lamdam masigi parja khudima Kanglup jat bijar haiba khaidana khoi masen amukdang punna shanti amuk poraktuna punna tangdu laitana himinaba punchiedo weminabadu aigi wakhalda yam pamjei aishu aigi angamba khara lairiba mayam sing asina awara padi laitanaba hangangi parja sing hangangi club sing na kan honari ai samukshu aigi angamba khara siangcha hawai karigumba khara poraktuna lairiba akoigi yum thadoktuna lakpagi pungning nungsina lairiba ima iben ise isal maru mapang isa sing isu sing mayam sibu amuktangdi makoi si nungai na tangdu laitana hingba amadi lairingai manung relief camp de lairingai manung sidasu nungai taba thogdok awaba thogdok thoktanaba aikoi kanna lai khuraminasi makoigi yumda thokiba thogdok nungthokki mamina uruba mayamdo amuktang pungning phadaminaduna koi tangdu laitana hingnanabagi damakta aikoi kanna honajari.
State asida hauzik oiriba fibam asina maram oiraga state asigi tongan ba mafam singda panduna leiriba driver singda Manipur Drivers Association achana thaknaba polam sing khutchinakrai ngasi Manipur Drivers Association gi President Saikom Babudon Maitai General Secretary Ketrumayim Naluchingba Association asigi members sing yauba team ama Manipur Kriyauna Imphal Dimapur National Highway number 2 gi tongan ba mafam singda panduna leiriba gari driver amadi handyman singda Cheng Hawaii thaknabai sing pikrai MDN na paikalakliba khongthang aduga mari lainena association asigi president Saikom Babudon Maitaina curfew thamjin khibadagi dukan hangdabana maram oiraga handyman driver sing asi chana thaknaba polam sing fangdabadagi awaba amamayoknari State asigi hauzik fibam asisu lamdam asida mipam khudingmakna amata oina hotnaduna hanagi tangdu laitaba fibam adu amok hanjinaba hotnaminasi haina fongdorakhe ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯗꯨꯒ ꯖꯥꯠ ꯕꯤꯖꯥꯠ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯇꯤꯟꯅꯔꯛꯑꯕ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯏꯕ ꯀꯥꯡꯂꯨꯞꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯧꯏꯟꯁꯤꯟ ꯈꯔ ꯃꯥꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯔꯤꯈꯣꯏ ꯊꯣꯛꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯅꯕ ꯏꯁꯇꯦꯞ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯊꯔꯦꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯤꯜꯍꯟꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯣꯔꯣꯛꯇ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯆꯠꯂꯦꯔꯒ ꯑꯩꯈꯣꯏ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯖꯔꯨꯈꯤꯒꯅꯤ ꯑꯔꯣꯏꯕꯗ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯍꯦꯗꯂꯥꯏꯟꯁ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯃꯤꯆꯝ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯁꯝ ꯔꯥꯏꯐꯜꯁꯤꯡꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯈꯥꯎꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡ ꯊꯨꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕꯤꯒꯅꯨ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯄꯠꯇ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯃꯁꯨꯡ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯁꯥꯐꯕ ꯃꯐꯝꯁꯤꯡꯗ ꯌꯧꯍꯟꯈꯤꯅꯕ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕꯨꯂꯦꯇꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯏ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯈꯪꯍꯟꯖꯕ ꯍꯔꯤꯈꯥꯒꯣꯛ ꯃꯈꯣꯡ ꯊꯥꯡ